India amadi Pakistan bu Khaidokkhiba Adugumna Manipurbu nungsidaba miyoi kharana Manipurbu Khaidokknaba Hotnariba Asidagi miyam Cheksinsi haina Angomcha Bimol na phongdokhre. Wapham asi ngasi Indian National Congress amadi party asiga chatminariba mapang singgi sabha meekhal da mai pakhraba MP singgi meepham gidamak ngasi New Delhi da changdringei mangoinana Angomcha Bimol na paomi singda phongdokhibani. Mahakna makha tana haikhibada vote hek loikhibaga Churachandpur da thokhiba thoudok adumak hauzik jiribam da thokpagi mami urakpa asi laibak thibani. Irang horakpa matamda kuki furupu tamdagi puthokhibagi mahutta security force na makhoibu amadi makhoigi lanthumbu ngaktuna thamlamlabadi ngasi masagi mayumda hanjillaga leiramgani. Irang horakpa matamda kuki furupu tamdagi puthokhibagi mahutta security force na makhoibu amadi makhoigi lanthumbu ngaktuna thamlamlabadi ngasi masagi mayumda hanjillaga leiramgani. Thokliba thoudok asida miyamna leingak amadi security force da thajaba thamduna makhoigi tawfam thokpa mathau taunaba takshinba mathau tai. Miyamnasu social media da furup maselgi marakta unkhatnagadaba wahaiwata sizinaduna post tawbiganu. Singsep thanaba ngaiduna leiriba miyoisingda khudongchaba pigumsi. Medianasu ethical standard amaga loinana pau hapiyu amadi phongbiyu haina phongdorakli. Yen state na kayo wai thangdo ino mafam ta tawdab da ngaga leiramgadamni moi thangdo abhawda ngaktana leiramagadi thamari manga manung da hanjillaga leiramane na hana mi Sifai ngaga leiramani mi singse taptharaga ngaki asaw jin taptharakpa matamda adu maina manba ma ai ngarang nahan mitta uba picture se thangdore se aduna aina ngasi press conference tabu wane ngarang haigrabane baina paude khongbaga ai Twitter da aina si ethnic exclusivist agenda aduga unconstitutional over one minimum su thangdoga property thugai kokai to honba si thungdopom takte question la leigadabani haise ai masi haigdamnaina aina mayamda appeal to mayamsu tawbiu aisu tawjari ke akhoigi leiriba leingakna furup ama oigera moina tariba lamsingse mi thangdokpa ngahaki momentary ni hariga thangdor kheba ngaktani aduna yarima khai reinforce tawraga life and property se full force nga thangdabane ado ai hojik of district official kangbu so phone da wari sanajare jiribam ge ko aro ina security gi matang hangjare aduga kari kai tawom thu ai haibum so ai haijare ba ko khara ado moi hoji reinforcement khara lai hai hoji ko adu tawna bo honari hai aduga town da lebam jadi ngarang dagi nga abama le khoi gi furup amagi dadi nga aga furup amagi dadi ngak tabagi nungai tabagi aingonda phone tawrpa aina wari sab ngarang da ko adugi pau si aina si ngaktre hairamnina madu ngahanna ba aina su district officers sing su nai request of zakram neba hai town mai gi nga e hai aduga arapada leiriba gi kangbu sing ngaktaba yawi adu ta ngakpyo kamai tawrino community involved tawri singte karino na hypetizalaga khangdana panganga musu yadamina ko tawri sa aduna wahai wata sizinabada akoina ma aina si ahum su bhaijese ko reinforce tawnaba ma nga thamnana baina sarkar da so ai appeal tawjaningi ngasi lengak pai bising akoina if we don't learn from history we repeat it hainabam leidana ko adu mai type ta Churachandpur gi wari sa jiri rom da mukta hanba more gi wari sona ta hanbagi madu ta hanba thokte aina haijaning bada ko aroi boina mari subda aina ngasai miyam da appeal tawjaningi se akoi gi thoiba irang sida asigi jiri da thoglei sida ko akoi public ki voice media ichilinaw sing pubiu wahai wata season abada su yarige section bi ko aina luchinga haitare research team amana international standard malim gyobe standard amasung press council of india ge standard ta national media na Manipurbu lana sing maruina maitai bu lana unana ba thokhibagi aina research akoina tawraga ma phongina lai ama hoji aina online phang lai re hais adumaina akoina su akogi local media sing na maruina mina phataba tawraga akoina moiga mataw tamna de wall miyam na malim ge le pak ni gen ko da akoi top culture leba adumba media fraternity ni khangna ba khara chection na why ethical standard yauna news reporting to view ai ni sini aina thamjaning